ꯇꯔꯥꯁꯨꯕ ꯁꯔꯨꯛ ꯄꯥꯎꯃꯥꯏ ꯂꯤꯌꯥꯏ ꯈꯨꯂꯦꯟ ꯕꯔꯥꯛ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯂꯛꯈꯤꯄꯨꯔ ꯀꯣꯟꯗꯨꯅ ꯆꯦꯜꯂꯤꯕꯤ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯂꯕꯤ ꯅꯃꯣꯝ ꯑꯣꯏꯕꯤ ꯀꯅꯥꯅ ꯅꯪꯒꯤ ꯇꯣꯔꯕꯥꯟꯗ ꯂꯦꯞꯇꯨꯅ ꯄꯥꯝꯃꯨꯕꯕꯨ ꯅꯤꯡꯁꯤꯡꯕꯗꯤ ꯇꯞꯅ ꯆꯦꯟꯊꯕ ꯏꯔꯩꯅ ꯏꯁꯩꯒꯤ ꯁꯨꯔ ꯑꯣꯏꯗꯨꯅ ꯅꯃꯣꯝ ꯃꯥꯕꯨ ꯊꯦꯝꯂꯤꯕ꯭ꯔꯥ ꯂꯝꯂꯦꯟ ꯂꯝꯗꯝ ꯁꯦꯅꯥꯄꯇꯤ ꯄꯥꯎꯃꯥꯏ ꯐꯨꯔꯨꯞꯀꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯕ ꯂꯤꯌꯥꯏ ꯈꯨꯂꯦꯟ ꯆꯤꯡꯗꯣꯜꯗꯒꯤ ꯍꯧꯔꯛꯄ ꯏꯃꯥ ꯅꯍꯥꯛꯀꯤ ꯏꯆꯦꯜꯅꯤ ꯄꯤꯛꯂꯕ ꯏꯆꯦꯜ ꯀꯌꯥꯅ ꯇꯤꯟꯁꯤꯟꯗꯨꯅ ꯆꯦꯟꯊꯔꯤꯕ ꯏꯃꯥꯒꯤ ꯏꯪꯂꯕ ꯏꯆꯦꯜꯅꯤ ꯅꯨꯡꯁꯤꯔꯕ ꯈꯨꯟ ꯀꯌꯥ ꯐꯥꯎꯗꯨꯅ ꯆꯤꯡꯗꯣꯜ ꯀꯌꯥꯗꯒꯤ ꯆꯦꯟꯊꯔꯛꯄ ꯑꯀꯨꯞꯄ ꯏꯆꯦꯜꯒꯤ ꯃꯔꯤꯛꯅ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯁꯦꯝꯕꯅꯤ ꯃꯈ꯭ꯔꯨ ꯇꯨꯔꯦꯜꯅ ꯇꯥꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯏꯔꯨꯡ ꯇꯨꯔꯦꯜ ꯂꯝꯈꯩ ꯑꯣꯏꯕ ꯂꯝꯗꯝ ꯀꯌꯥ ꯐꯥꯎꯗꯨꯅ ꯄꯨꯔꯛꯂꯒ ꯊꯝꯂꯝꯃꯤ ꯅꯍꯥꯛꯀꯤ ꯐꯖꯔꯕ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃ ꯈꯣꯝꯖꯤꯟꯗꯨꯅ ꯆꯦꯟꯊꯔꯛꯄ ꯏꯆꯦꯜꯗ ꯂꯛꯈꯤꯄꯨꯔ ꯃꯥꯕꯨ ꯀꯣꯟꯁꯤꯜꯂꯝ ꯆꯦꯟꯊꯈꯤ ꯅꯣꯡꯁꯨꯛ ꯃꯥꯏꯀꯩ ꯄꯥꯡꯗꯨꯅ ꯇꯤꯟꯁꯤꯟꯈꯤ ꯃꯈꯜ ꯃꯈꯜꯒꯤ ꯇꯨꯔꯦꯜ ꯀꯌꯥ ꯄꯨꯗꯨꯅ ꯆꯦꯟꯊꯈꯤ ꯅꯍꯥꯛꯅ ꯏꯆꯦꯜ ꯀꯌా ꯊꯣꯛꯇꯨꯅ ꯆꯦꯟꯊꯈꯤ ꯃꯥꯏꯀꯩ ꯑꯃꯨꯛꯅ ꯃꯥꯏꯀꯩ ꯑꯃꯗ ꯑꯃꯨꯛꯅ ꯕꯥꯡꯂꯥꯒꯤ ꯁꯤꯜꯍꯦꯠꯇ इबेमा सखेन भी नंग तारीब्रा चंगसिलई सना इबेमा खुद थेक्तुना जगोई सारंबा ममा इबेमा नुपीदु उबदा नोई नहाक पुकनागी मसानो सक्की कैथेलदा लंबा लेतबी ओंथोकना फजैदा सखेन भी ममागी वहाई ताबदा थमोई मई चली अदुबु नोक्तुना खुम्मी इमा ऐसी नंगी नचानी नहाकी नमोम लांगलेनी ममाना मचाबो काव बहुनब्रो ऐबु मुन्नी यिंगबियो ऐसे नमोम लांगलेनी थबा तो नोई हैमा इमोम लांगलेन ओइरेदना यिंगला अहेनबी इमागी सना ओइरेदना इसा थोइबी करिनो नहाकना लैमसिंगदा चल्लबिगुम कोकता संबुल पुन्नुना येतना चोम चिल्लिबदिए पिरांग लगता निकलिबा मित्सनादुना ममाबु येंगदुना खुम्मी इमा नंगबु कावरब्रो अयाक लैमसिंगदा चल्ले निंगथेम लातादुना निंगथेम चाक चारुरे इमाबु अनिंगदुना लाक्लिबनी इमागी नाकता लैगनी थबातोंदी अमुक ओंथोक्तुना इसै ngangduna लैख्रे ममागी मतौ उरबदा हीना थमोय सोकले मतंग अदुदा महाकी मामा इबुंगो चंगक्तुना ममाबु येंगहौवी सनाइबे मनिंग थोंगदा चेंथोक्तुना कप्पी मबोक सीजगी मतेंगना कसार असि योरकपनी अदुबु ओइरमलिबा ममागी फिबम से उबदा इबे मदि लाइमन ओइरे निंगथेम युमदा लैरुरबा निंगोल अदुबु थंबदी महाकी मामा इबुंगोना पाखतचखी फना कन्ना हाइकी अदुबु सनाइबे मना ngamduna मबोक सीजगी चिठी वारोल पीदुना महाकी सनाया थंगनी ताबदा मामा इबुंगो की पुकनिंग फाथखी ngasiga chayol pharakle bhagna konungbu thadoklampa ukhidaba kuire konungi langlaba mengal mahaki yum asidi mamagi mallaba yumni moirang makhoigi maraldi sigi charoi haiduna moirangini haiba mating amatta mama ibemana laude mabung selungba magna hanjin hairabaso mama ibemana yade Lakipur khunau chidaida leiba ina kuppa yumzau adugi maning thongda horiba gulmohor pambi adugi makhongda sana ibema konungbu tapna ningsinglai kangla sahar adubu ningsinglakpadi natte leihongba mabu ningsingbani sana ibungo ningthem nanai thawai oiba nahakbu karam lelibage khuman magi sajatna badanam gi mainung dalang sinbirabi aibu nahakna karigi kanbiriba
ꯅꯤꯡꯊꯦꯝꯅ ꯒꯨꯟ ꯃꯥꯡꯍꯟꯗꯨꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯤ? ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯑꯩꯗꯤ ꯄꯧꯃꯥꯏ ꯂꯤꯌꯥꯏ ꯈꯨꯂꯦꯟꯗꯒꯤ ꯆꯦꯟꯊꯔꯛꯄ ꯕꯔꯥꯛ ꯏꯃꯥꯒꯤ ꯏꯔꯣꯜꯅꯨꯡꯗ ꯊꯋꯥꯏ ꯑꯁꯤ ꯊꯥꯅꯤꯡꯂꯦ꯫ ꯈꯨꯃꯟ ꯃꯥꯒꯤ ꯁꯥꯖꯠꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯃꯥꯏꯊꯣꯡꯕꯨ ꯌꯦꯡꯈꯠꯄ ꯉꯝꯖꯗ꯭ꯔꯕꯤ ꯑꯩꯍꯥꯛꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯔꯥꯛ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯤ ꯍꯥꯏꯕꯁꯦ ꯅꯪꯗꯤ ꯈꯪꯂꯤꯔꯣꯏꯀꯣ ꯁꯅꯈ꯭ꯌꯥ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯟꯖꯩ ꯀꯞꯆꯩ ꯇꯨꯃꯤꯟ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯌꯦꯡꯂꯛꯏ ꯃꯥꯏꯀꯩ ꯂꯥꯛꯂꯣꯏ ꯈꯪꯅ ꯈꯪꯅ꯫ ꯆꯌꯣꯜ ꯑꯗꯨꯒꯤ ꯃꯇꯝꯗꯣ ꯅꯤꯡꯊꯦꯝ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏ꯫ ꯆꯦꯟꯊꯣꯛꯇꯨꯅ ꯇꯥꯟꯅꯔꯨꯒꯅꯤ ꯍꯥꯏꯕꯁꯨ ꯃꯕꯣꯛ ꯁꯤꯖꯒꯤ ꯋꯥꯍꯩꯅ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯁꯅꯥꯏꯕꯦꯝꯃꯅ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯝꯕ ꯄꯨꯡꯖꯥꯡ ꯉꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝ ꯃꯕꯣꯛ ꯁꯤꯖꯕꯨ ꯋꯥꯔꯧꯇꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯀꯔꯤ ꯈꯟꯕꯤꯔꯝꯗ ꯃꯥꯅ ꯃꯕꯣꯛ ꯁꯤꯖꯕꯨ ꯅꯨꯡꯁꯤ ꯅꯤꯡꯊꯦꯝꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯕꯣꯛ ꯁꯤꯖ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯣ ꯂꯧꯔꯦ ꯈꯟꯗꯨꯅ ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣ ꯃꯕꯣꯛꯄꯨ ꯋꯥꯔꯧꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯀꯨꯞꯄ ꯑꯁꯥꯒꯤ ꯃꯩꯔꯤ ꯆꯨꯈꯠꯇꯨꯅ ꯃꯐꯝ ꯈꯪꯗꯅ ꯆꯠꯈ꯭ꯔꯕꯤ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯈꯟꯅ ꯀꯣꯅꯨꯡꯒꯤ ꯑꯃꯝꯕ ꯃꯔꯛꯇ ꯅꯤꯡꯊꯦꯝ ꯁꯅꯥ ꯌꯥꯊꯪꯅ ꯃꯅꯥꯏ ꯍꯨꯞꯇꯨꯅ ꯆꯦꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨꯅ ꯃꯃꯥ ꯁꯤꯖꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕ ꯌꯥꯗꯕꯅ ꯌꯥꯝꯅ ꯋꯥꯅ ꯑꯃꯗꯤ ꯂꯣꯟꯅ ꯇꯥꯟꯅꯔꯨꯏ꯫ ꯑꯗꯨꯕꯨ ꯃꯥꯕꯨꯗꯤ ꯊꯦꯡꯅꯕ ꯉꯝꯗ꯭ꯔꯕꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯥꯒꯤ ꯃꯩꯁꯥ ꯂꯥꯡꯂꯕ ꯀꯣꯅꯨꯡ ꯑꯗꯨꯗ꯫ ꯄꯨꯝꯅꯃꯛꯅ ꯊꯥꯗꯣꯛꯂꯝꯂꯕꯁꯨ ꯃꯗꯥꯏꯔꯦꯝ ꯌꯥꯏꯐꯕ ꯃꯍꯥꯛꯇꯤ ꯃꯄꯨꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯔꯦ꯫ ꯁꯅꯈ꯭ꯌꯥ ꯏꯕꯨꯡꯉꯣ, ꯋꯥꯡꯂꯦꯟ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯦ, ꯅꯤꯡꯊꯦꯝ ꯀꯣꯂꯨꯞ ꯌꯧꯔꯁꯤ꯫ ꯁꯤꯖ ꯃꯥꯒꯤ ꯀꯣꯂꯨꯞꯇ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯩꯔꯥꯕ, ꯃꯕꯣꯛ ꯁꯤꯖ ꯊꯣꯛꯈ꯭ꯔꯕꯗ ꯀꯅꯥ ꯌꯥꯎꯗ ꯆꯪꯂꯛꯏ ꯐꯃꯨꯡ ꯀꯥꯖꯥꯎ ꯑꯗꯨꯗ꯫ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯃꯤ ꯃꯍꯧꯁꯥꯒꯨꯝ ꯐꯃꯨꯡꯗ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ ꯀꯥꯡꯊꯣꯜ ꯆꯩꯈꯣꯛꯇ ꯀꯣꯟꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯂꯦꯞꯂꯝꯕꯤꯗꯣ꯫ ꯎꯄꯨ ꯈꯣꯡꯅꯦꯝꯕꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯀꯣꯆꯤꯗ ꯈꯣꯠꯈꯤꯕꯤ ꯁꯤꯖ ꯑꯗꯣ꯫ ꯁꯅꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯦ꯫ ꯐꯃꯨꯡ ꯀꯥꯆꯤꯟ ꯌꯦꯡꯂꯨꯔꯒ ꯎꯔꯛꯏ ꯃꯄꯨꯅ ꯃꯤꯔꯥꯏꯕꯤꯔꯝꯂꯕ ꯅꯥꯆꯣꯝ ꯑꯣꯏꯔꯝꯕꯤ ꯀ꯭ꯋꯥꯛꯂꯩꯗꯣ꯫ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯂꯥꯝꯃꯤ ꯀ꯭ꯋꯥꯛꯂꯩꯗꯨ ꯈꯨꯠꯇ ꯄꯥꯏ꯫ ꯁꯅꯥ ꯃꯥꯅ ꯍꯤꯞꯂꯝꯕ ꯃꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯋꯥꯔꯧꯅ ꯁꯣꯜꯂꯤ ꯅꯤꯡꯊꯦꯝ꯫ ꯉꯔꯥꯡꯗꯅꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯔꯝꯕ, ꯉꯔꯥꯡꯗꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯖꯈꯤꯕ, ꯉꯔꯥꯡꯗꯅꯤ ꯅꯪ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏ, ꯅꯍꯥꯛꯀ ꯄꯨꯟꯁꯤ ꯄꯣꯂꯣꯏ ꯐꯥꯎꯕ ꯍꯤꯡꯅꯤꯡꯉꯤ ꯆꯦꯠꯅ ꯍꯥꯏꯖꯈꯤꯕ꯫ ꯅꯍꯥꯛꯅ ꯏꯅꯥꯛꯇ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯗꯤ ꯐꯪꯍꯟꯕꯤꯔꯝꯂꯦ꯫ ꯅꯪꯅ ꯊꯥꯗꯣꯛꯂꯝꯕ ꯃꯤꯀꯨꯞꯇ ꯏꯗꯣꯝ ꯏꯊꯟꯇ ꯁꯣꯔ ꯑꯁꯤ ꯀꯔꯝꯅ ꯍꯣꯟꯒꯅꯤ ꯍꯥꯏꯕꯗꯨ ꯈꯛꯇꯅꯤ ꯅꯍꯥꯛꯅ ꯇꯝꯕꯤꯔꯝꯗ ꯆꯠꯈꯤꯕ꯫ ꯁꯅꯥ, ꯅꯍꯥꯛꯄꯨ ꯇꯁꯦꯡꯅ ꯆꯠꯂꯕ꯭ꯔꯥ? ꯋꯥꯍꯪ ꯑꯣꯏꯈꯤ ꯑꯍꯤꯡꯗꯣ, ꯋꯥꯍꯪ ꯑꯣꯏꯈꯤ ꯄꯨꯟꯁꯤꯗꯣ꯫ ꯈꯨꯃꯟ ꯃꯄꯥꯎ ꯇꯥꯔꯕꯗ ꯃꯕꯣꯛ ꯁꯤꯖ ꯃꯩ ꯍꯧꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯗꯦ ꯁꯅꯥꯗꯤ ꯅꯥꯆꯨꯡꯗ ꯇꯦꯡꯊꯥꯔꯝꯕ ꯇꯣꯛꯂꯒ ꯃꯕꯣꯛ ꯁꯤꯖꯒꯤ ꯄꯥꯎꯈꯨꯝ ꯄꯤ꯫ ꯏꯃꯥꯁꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯊꯧ ꯀꯌꯥꯕꯨ ꯃꯔꯥꯏ ꯆꯥꯏꯊꯅꯕ ꯁꯤꯟꯕꯗꯤ ꯐꯠꯇꯦ꯫ ꯆꯨꯝꯃꯤ, ꯈꯨꯃꯟꯒꯤ ꯃꯇꯧ ꯍꯦꯟꯃꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯃꯜꯂꯤ ꯍꯥꯏꯗꯨꯅꯁꯨ ꯃꯗꯨ ꯍꯧꯈꯤꯕ ꯋꯥꯔꯤꯒꯤ ꯃꯅꯨꯡ ꯆꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯍꯟꯒꯠꯇꯨꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯑꯁꯤꯁꯨ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯗꯅ꯫ ꯚꯥꯅꯨꯃꯇꯤ ꯈꯣꯟ ꯋꯥꯡꯈꯠꯂꯤ꯫ ꯅꯍꯥꯛꯄꯨ ꯀꯣꯅꯨꯡ ꯅꯨꯡꯁꯤꯔꯤꯕꯅꯤ, ꯀꯣꯅꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯤ ꯍꯥꯏꯕꯗꯥꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯈꯨꯃꯟꯁꯤꯡꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯑꯃ ꯄꯤꯁꯤ ꯍꯥꯏꯕꯗ ꯑꯗꯨꯛ ꯀꯪꯌꯦꯠ ꯌꯦꯠꯂꯤꯕ? ꯆꯨꯝꯃꯤ, ꯀꯣꯅꯨꯡꯒꯤ ꯑꯁꯥꯎꯕꯅ ꯈꯨꯃꯟ ꯇꯨꯝꯅ ꯍꯥꯠꯄ ꯉꯝꯂꯣꯏ꯫ ꯈꯨꯃꯟꯁꯨ ꯑꯆꯝꯕ ꯐꯨꯔꯨꯞ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯤꯡꯊꯧ ꯄꯥꯟꯖꯔꯝꯂꯤꯕ ꯐꯨꯔꯨꯞꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅꯁꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯪꯖꯔꯛꯂꯤꯕ ꯈꯨꯃꯟ ꯈꯨꯖꯣꯛ ꯈꯔꯗꯨꯗꯤ ꯅꯍꯥꯛꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯊꯣꯛꯄ ꯑꯁꯤꯗꯤ ꯀꯣꯅꯨꯡꯕꯨ ꯍꯦꯟꯅ ꯎꯁꯤꯠꯇꯕꯒꯤ ꯃꯁꯛ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤ ꯅꯍꯥꯛꯅ ꯃꯨꯟꯅ ꯈꯪꯉꯨ꯫ ꯈꯪꯂꯦ ꯍꯥꯏꯗꯨꯅꯁꯨ ꯀꯩꯗꯧꯒꯅꯤ?
ꯃꯈꯣꯏꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯈꯨꯃꯟ ꯄꯣꯛꯄꯤ ꯂꯥꯛꯇꯨꯅ ꯃꯃꯥꯁꯤꯖ ꯑꯩꯕꯨ ꯈꯨꯔꯨꯝꯂꯦ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯅ ꯇꯝꯂꯕꯗ ꯑꯩꯍꯥꯛꯄꯨ ꯀꯔꯤ ꯇꯧꯔꯨꯒꯅꯤ? ꯑꯩꯁꯨ ꯄꯤꯐꯝ ꯊꯣꯛꯄ ꯗꯟꯗꯤꯅꯤ꯫ ꯌꯥꯔꯦ ꯈꯟꯅ ꯆꯍꯤ ꯑꯃ ꯁꯨꯞꯅ ꯈꯨꯃꯟꯒꯤ ꯂꯝ ꯀꯣꯅꯨꯡꯅ ꯄꯥꯏꯁꯤꯜꯂꯒꯅꯤ꯫ ꯂꯩꯔꯤꯕ ꯆꯤꯡꯃꯥꯏ ꯂꯧꯁꯤꯡꯒꯩ ꯄꯨꯝꯅꯃꯛ ꯆꯍꯤ ꯑꯃ ꯁꯨꯞꯅ ꯀꯣꯅꯨꯡꯒꯤ ꯑꯣꯏꯔꯅꯤ꯫ ꯃꯁꯤꯅꯤ ꯑꯩꯒꯤ ꯕꯤꯆꯥꯔ꯫ ꯚꯥꯅꯨꯃꯇꯤ ꯊꯕꯥꯛ ꯌꯩꯔꯦ꯫ ꯍꯛꯃꯜꯂꯤ ꯃꯃꯥꯁꯤꯖ, ꯍꯛꯃꯜꯂꯤ꯫ ꯅꯨꯄꯤ ꯑꯃꯒꯤ ꯏꯖꯠꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯣꯡꯒꯣꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯈꯨꯠꯄꯨ ꯑꯗꯨꯗꯤ ꯂꯝ ꯃꯨꯟꯗꯨꯅ ꯂꯧ ꯃꯨꯟꯗꯨꯅ ꯗꯟꯗꯤ ꯄꯤꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯝ ꯃꯔꯨ ꯀꯣꯛꯇꯨꯅ ꯀꯩꯁꯨꯝ ꯁꯪꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ ꯅꯈꯣꯏ ꯑꯁꯤꯕꯨ ꯑꯉꯝ ꯃꯊꯧ ꯈꯛꯇꯒꯤ ꯂꯩꯕ꯭ꯔꯥ? ꯑꯇꯣꯟꯕ ꯂꯥꯏꯔꯕ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯗꯤ ꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯅꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯗꯨꯅ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯆꯨꯝꯕ ꯆꯠꯀꯗꯕ ꯅꯍꯥꯛꯄꯨ ꯊꯤꯡꯒꯗꯕ ꯅꯆꯥ ꯏꯕꯨꯡꯉꯣ ꯑꯁꯤꯁꯨ ꯅꯍꯥꯛꯀꯤ ꯇꯦꯡꯊꯥꯈꯣꯜꯗ ꯃꯅꯥ ꯑꯁꯤ ꯄꯨꯡꯄꯪ ꯄꯪꯁꯤꯟꯍꯟꯗꯨꯅ ꯃꯃꯤꯠ ꯆꯦꯠ ꯀꯤꯁꯤꯟ ꯃꯅꯥꯀꯣꯡ ꯆꯦꯠꯅ ꯃꯦꯟꯁꯤꯟ ꯅꯪꯅ ꯍꯥꯏꯕꯗ ꯇꯥꯍꯜꯂꯤ꯫ ꯐꯩ, ꯅꯍꯥꯛꯀꯤ ꯑꯅꯦꯝ ꯑꯋꯥꯡ ꯅꯥꯏꯕ ꯁꯥꯁꯟꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯒꯦ ꯌꯦꯡꯒꯦ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯚꯥꯅꯨꯃꯇꯤ ꯏꯅꯐꯤ ꯀꯜꯂꯝꯂꯒ ꯊꯣꯔꯛꯂꯦ꯫ ꯏꯆꯦꯛ ꯍꯨꯜꯂꯛꯄ ꯑꯍꯤꯡꯒꯤ ꯑꯏꯪꯕ ꯊꯥꯕꯜ ꯃꯔꯛꯇ ꯆꯪꯂꯛꯏ ꯂꯨꯋꯥꯡ ꯁꯦꯂꯨꯡꯕ꯫ ꯃꯍꯥꯛꯅ ꯃꯆꯥꯏꯕꯤ ꯃꯀꯣꯂꯨꯞ ꯌꯧꯔꯛꯄꯗ ꯄꯥꯎ ꯄꯨꯕ ꯑꯗꯨꯒꯤ ꯋꯥꯍꯩꯒꯤ ꯇꯨꯡ ꯏꯟꯅ ꯂꯦꯞꯂꯝꯃꯤ ꯏꯕꯦꯝꯃ ꯑꯃ꯫ ꯆꯔꯩ ꯑꯉꯧꯕꯅ ꯅꯤꯡꯉꯣꯜꯒꯤ ꯂꯨꯔꯦꯜ ꯈꯨꯝꯖꯤꯟ ꯁꯅꯊꯣꯡꯒꯤ ꯃꯔꯨꯝꯗ ꯂꯣꯟꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤꯕꯗꯣ ꯐꯤꯕꯝ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯆꯪꯂꯛꯏ ꯁꯦꯂꯨꯡꯕ꯫ ꯃꯥꯒꯤ ꯁꯥꯍꯨꯝ ꯐꯪꯂꯕꯗ ꯂꯤꯟꯗꯥꯁꯅꯥ ꯋꯥ ꯈꯪꯅ ꯂꯩꯊꯣꯔꯛꯏ꯫ ꯇꯨꯡ ꯏꯜꯂꯛꯄ ꯀꯅꯥ ꯌꯥꯎꯕꯒꯦ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯝꯂꯒ ꯅꯥꯁꯣꯟ ꯄꯤꯛꯅ ꯍꯥꯏ, ꯁꯦꯂꯨꯡꯕ, ꯀꯔꯤꯒꯤꯅꯣ ꯏꯊꯟꯇ ꯂꯥꯛꯄꯤꯔꯤꯕꯗꯤ? ꯃꯣꯏꯔꯥꯡ ꯁꯦꯂꯨꯡꯕ ꯀꯩꯗꯧꯈ꯭ꯔꯕꯒꯦ? ꯂꯨꯋꯥꯡ ꯀꯣꯛ ꯍꯣꯠꯂꯤ꯫ ꯅꯈꯣꯏꯅꯗꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯑꯍꯤꯡ ꯇꯥꯏꯕꯝ ꯈꯪꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯃꯣꯏꯔꯥꯡ ꯍꯥꯏꯗꯨꯗꯤ ꯈꯨꯃꯟ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯡ ꯐꯦꯡꯗꯨꯅ ꯂꯩꯕꯗꯣ ꯍꯧꯖꯤꯛ ꯋꯥꯏꯗ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯄꯨꯔꯣꯟ ꯊꯥꯗꯨꯅ ꯊꯝꯂꯝꯂꯒ ꯏꯪꯊꯅꯕꯗ ꯉꯥꯏꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯖꯥꯏꯕꯦꯝꯃꯒꯤ ꯊꯧꯒꯜ ꯊꯥꯔꯛꯇꯨꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ? ꯅꯨꯄꯤꯗꯨ ꯇꯨꯡꯃꯥꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯤꯖꯗ ꯌꯦꯞꯂꯛꯄ ꯆꯤꯊꯤ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯄꯤꯔꯛꯏ꯫ ꯁꯤ ꯑꯃꯨꯛꯇ ꯄꯥꯏꯁꯤꯟꯕꯤꯌꯨ꯫ ꯂꯨꯋꯥꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯊꯦꯡꯕ ꯑꯗꯨꯗ ꯅꯨꯄꯤꯅ ꯀꯧꯗꯨꯅ ꯆꯤꯊꯤ ꯄꯤꯔꯛꯄꯗꯣ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯗꯨꯅ ꯂꯧꯁꯤꯟꯕ ꯉꯝꯗ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯤꯟꯗꯥꯁꯅꯥ ꯅꯣꯛꯇꯨꯅ ꯏꯀꯥꯏꯔꯞ ꯈꯨꯝꯃꯤ꯫ ꯀꯔꯤ ꯋꯥꯈꯜ ꯇꯧꯕꯤꯔꯤꯕꯅꯣ? ꯃꯖꯥꯏꯕꯦꯝꯃꯒꯤꯅꯤ꯫ ꯃꯣꯏꯔꯥꯡ ꯁꯦꯂꯨꯡꯕꯒꯤꯗꯃꯛ ꯈꯨꯊꯥꯡ ꯑꯣꯏꯅ ꯄꯤꯖꯕꯅꯤ꯫ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯏꯀꯥꯏꯔꯛꯏ꯫ ꯇꯧꯐꯝ ꯈꯪꯗ ꯆꯤꯊꯤꯗꯨ ꯇꯞꯅ ꯂꯧꯁꯤꯜꯂꯤ꯫ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯨꯋꯥꯡꯅ ꯇꯞꯅ ꯍꯥꯏ, ꯆꯦꯛꯁꯤꯟꯅ ꯌꯦꯡꯕꯤꯌꯨ꯫ ꯃꯄꯣꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯇꯝꯐꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯇꯨꯅ ꯁꯨꯞꯅꯇꯒꯤ ꯃꯥꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯤꯗꯨꯅ ꯅꯨꯡꯉꯥꯏꯍꯜꯂꯕꯁꯨ ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯄꯣꯛꯀꯤ ꯅꯨꯃꯤꯠꯀꯤ ꯙꯨꯝꯙꯥꯝ ꯑꯗꯨꯗꯤ ꯐꯪꯂꯔꯣꯏ꯫ ꯀꯣꯅꯨꯡꯗ ꯂꯩꯕ ꯊꯋꯥꯏꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯍꯥꯛꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯝꯂꯒ ꯂꯨꯋꯥꯡ ꯆꯠꯈꯤꯗꯧꯔꯦ꯫ ꯃꯇꯧꯗꯨꯗ ꯂꯤꯟꯗꯥꯁꯅꯥꯁꯨ ꯇꯍꯥ ꯇꯍꯥ ꯍꯥꯏꯖꯔꯛꯏ, ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ ꯏꯕꯨꯡꯉꯣ꯫ ꯃꯖꯥꯏꯕꯦꯝꯃꯒꯤ ꯅꯤꯡꯉꯥꯏꯅ ꯑꯃꯝꯕꯁꯤꯗ ꯂꯥꯛꯍꯟꯕꯤꯔꯦ꯫ ꯅꯇꯥꯎ ꯁꯦꯂꯨꯡꯕꯕꯨ ꯐꯥꯖꯤꯟꯕꯤꯌꯨ꯫ ꯆꯥꯏꯈꯥꯏꯔꯤꯕ ꯄꯨꯛꯅꯤꯡ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯕꯤꯗꯨꯅ ꯄꯨꯟꯁꯤꯒꯤ ꯊꯧꯒꯥꯏ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯝꯗ ꯃꯖꯥꯏꯕꯦꯝꯃꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯅꯕ ꯁꯦꯂꯨꯡꯕꯅ ꯈꯔ ꯇꯥꯛꯄꯤꯌꯨ꯫ ꯂꯨꯋꯥꯡ ꯈꯨꯝꯂꯝꯗꯦ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯐꯦꯠꯇ ꯅꯣꯛꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕꯁꯨ ꯑꯆꯤꯛꯄꯅꯤ꯫ ꯏꯁꯨꯛ ꯁꯨꯛꯊꯔꯦ ꯁꯅꯥ ꯀꯣꯅꯨꯡ꯫ ꯁꯅꯥꯅ ꯃꯥꯏꯀꯩ ꯊꯨꯡꯅ ꯍꯠꯂꯕꯁꯨ ꯊꯧꯒꯜ ꯀꯌꯥꯅ ꯆꯦꯟꯗꯨꯅ ꯂꯩꯔꯥꯡ ꯂꯩꯈꯣꯝ ꯁꯣꯝꯂꯕꯁꯨ ꯒꯨꯂꯥꯞꯅ ꯒꯦ ꯒꯦ ꯂꯥꯎꯔꯕꯁꯨ ꯂꯩꯆꯤꯟꯅ ꯀꯣꯏꯄꯥꯏ ꯄꯥꯏꯔꯕꯁꯨ ꯊꯃꯣꯏ ꯃꯥꯅ ꯍꯥꯡꯂꯕꯗ ꯐꯖꯕ ꯂꯣꯛꯄ ꯍꯩꯇ꯭ꯔꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯝꯂꯦ꯫ ꯌꯦꯟꯗꯥ ꯑꯉꯟꯕꯒꯤ ꯃꯇꯝꯗ ꯃꯕꯣꯛ ꯁꯤꯖ ꯂꯦꯡꯉꯛꯏ꯫ ꯉꯔꯥꯡ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯆꯥ ꯑꯃꯗꯤ ꯃꯁꯨꯒꯤ ꯃꯤꯡꯗ ꯂꯥꯏꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯀꯠꯂꯝꯂꯒ
ꯁꯅꯥꯏꯕꯦꯝꯃ ꯀꯣꯂꯨꯞꯇ ꯆꯪꯂꯝꯂꯒ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇꯗꯤ ꯆꯪꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯉꯁꯤꯗꯤ ꯂꯩꯃꯔꯦꯝꯕꯤ ꯀꯣꯂꯨꯞ ꯆꯪꯂꯛꯏ꯫ ꯆꯣꯛꯊꯔꯕ ꯃꯁꯨ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯀꯧꯏ, "ꯂꯩꯃ, ꯑꯕꯣꯛꯀꯤ ꯅꯨꯡꯁꯤ"꯫ ꯃꯃꯤꯠ ꯄꯥꯡꯂꯛꯏ ꯏꯕꯦꯝꯃ꯫ ꯃꯕꯣꯛ ꯁꯤꯖ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯅꯣꯛꯏ꯫ ꯅꯣꯛꯃꯤ ꯍꯧꯒꯠꯅꯕ ꯁꯦꯝ ꯁꯥꯏ꯫ ꯊꯧꯒꯜꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯉꯥꯛꯄꯤ ꯚꯥꯅꯨꯃꯇꯤꯅ ꯍꯥꯏꯔꯛꯏ, "ꯀꯣꯅꯨꯡꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪꯕꯨ ꯀꯣꯂꯨꯞ ꯑꯁꯤꯗꯒꯤ ꯍꯦꯟꯗꯦ꯫ ꯂꯩꯔꯤꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯁꯤꯡ ꯑꯁꯤꯗ ꯈꯔ ꯆꯠꯇꯨꯅ ꯂꯩꯕ ꯌꯥꯗ꯭ꯔꯅꯤ ꯏꯕꯦꯝꯃ?" ꯅꯨꯡꯁꯤ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯍꯥꯏ, "ꯑꯩ ꯍꯩꯅꯗꯦꯗ ꯑꯕꯣꯛ ꯁꯤꯖ, ꯁꯤꯗ ꯁꯨꯝ ꯂꯩꯕꯅꯁꯨ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ." ꯚꯥꯅꯨꯃꯇꯤ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ, "ꯅꯤꯡꯊꯦꯝꯒꯗꯤ ꯁꯥꯎꯅꯗꯦꯗꯅ ꯃꯥꯕꯨ ꯃꯆꯦꯝ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ?" ꯇꯠꯇꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯏ꯫ ꯃꯁꯥ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯏꯆꯦꯝꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯧꯒꯜꯁꯤꯡꯗ ꯄꯥꯈꯣꯟ ꯊꯥꯔꯛꯇꯨꯅ ꯑꯩꯍꯥꯛꯀꯤꯗꯃꯛ ꯃꯈꯜ ꯃꯈꯜꯒꯤ ꯑꯅꯧꯕ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯊꯤꯜꯍꯜꯂꯛꯏ꯫ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯁꯤ ꯑꯩꯕꯨꯗꯤ ꯌꯥꯝꯅ ꯅꯤꯡꯕꯅꯤ꯫ ꯚꯥꯅꯨꯃꯇꯤ ꯅꯣꯛꯏ, ꯑꯗꯨꯕꯨ ꯈꯟꯊꯔꯨꯕꯗ ꯂꯋꯥꯏ ꯄꯥꯏ꯫ "ꯈꯪꯗ꯭ꯔꯦ ꯏꯕꯦꯝꯃ, ꯀꯣꯅꯨꯡꯒꯤ ꯃꯥꯌꯣꯟ ꯑꯁꯤꯕꯨ ꯀꯗꯣꯝꯗꯅꯣ? ꯅꯃꯥ ꯁꯤꯖꯒꯤ ꯁꯥꯁꯟ, ꯇ꯭ꯔꯤꯄꯨꯔꯥ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯁꯥꯖꯠ, ꯈꯥꯕ ꯆꯅꯨ ꯑꯁꯤꯒꯤ ꯂꯣꯟꯅ ꯇꯧꯕ ꯁꯔꯩ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯅꯤ, ꯏꯁꯨ ꯁꯅꯥꯒꯤ ꯃꯇꯧꯅꯤ." ꯁꯅꯥꯏꯕꯦꯝꯃ ꯄꯜꯂꯛꯄꯗ ꯈꯨꯝꯂꯛꯏ, "ꯅꯤꯡꯊꯦꯝꯒꯤ ꯑꯄꯥꯝꯕꯤ ꯁꯤꯖꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯉꯥꯡꯅꯤ, ꯏꯄꯪ ꯄꯪꯂꯝꯒꯅꯤ꯫ ꯍꯤꯔꯝ ꯀꯌꯥꯗ ꯁꯤꯡꯂꯕꯁꯨ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯪꯂꯝꯒꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯇꯧꯁꯤꯗ ꯑꯩꯅ ꯈꯪꯕ ꯈꯔꯗꯤ ꯃꯉꯣꯟꯗ ꯇꯝꯕꯤꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯄꯨ ꯍꯪꯒꯣꯏꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯏꯅꯥꯛꯇ ꯇꯣꯏꯅ ꯆꯪꯂꯛꯇꯦ꯫ ꯅꯧꯅ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯂꯕ ꯅꯤꯡꯉꯣꯜꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯪꯒꯨꯝ ꯇꯧꯔꯤ ꯑꯩꯍꯥꯛꯇꯤ꯫ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯛꯄ ꯃꯇꯝꯗꯒꯤ ꯑꯩꯒꯤ ꯊꯧꯒꯜ ꯑꯗꯨꯅ ꯄꯨꯗꯨꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯀꯪꯂꯥ ꯁꯍꯔꯗꯁꯨ ꯇꯣꯏꯅ ꯂꯩꯇꯕꯅꯤ, ꯀꯁꯥꯔꯗ ꯃꯃꯥꯒꯤ ꯅꯥꯛꯇꯗ ꯂꯩꯕꯅ ꯅꯣꯡꯃ ꯑꯩꯅ ꯕ꯭ꯔꯤꯟꯗꯥꯕꯟ ꯆꯠꯂꯝꯗꯥꯏ ꯄꯦꯔꯤ ꯄꯦꯔꯤ ꯂꯥꯛꯂꯒ ꯑꯩꯕꯨ ꯈꯨꯃꯟꯗ ꯂꯨꯍꯣꯡꯕꯤꯒꯗꯧꯔꯤ ꯍꯥꯏꯗꯅ ꯏꯁꯨꯗꯣ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯅꯤꯡꯉꯝꯈꯤꯗ꯭ꯔꯦꯗ ꯂꯩꯃꯥ, ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯈꯥꯝꯍꯧꯔꯕꯗꯤꯅꯦ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯊꯣꯛꯂꯝꯂꯣꯏ." ꯅꯨꯡꯁꯤꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯍꯥꯏꯔꯛꯏ, "ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ? ꯏꯅꯥꯛꯇ ꯀꯧꯗꯨꯅ ꯉꯥꯏꯍꯥꯛꯁꯨ ꯋꯥꯔꯤ ꯇꯧꯅꯤꯡꯉꯤ꯫ ꯑꯩꯒꯤ ꯊꯧꯒꯜꯕꯨ ꯊꯥꯗꯨꯅ ꯀꯧꯍꯟꯖꯒꯦ, ꯅꯁꯨꯁꯤꯡꯗ ꯋꯥꯔꯤ ꯂꯤꯕꯤꯔꯝꯃꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯊꯧꯒꯜ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯚꯥꯅꯨꯃꯇꯤ ꯅꯨꯡꯁꯤꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯇꯣꯛꯂꯣ ꯏꯕꯦꯝꯃ, ꯂꯥꯛꯂꯔꯣꯏ ꯀꯧꯔꯨꯔꯅꯨ꯫ ꯃꯣꯏꯔꯥꯡ ꯅꯤꯉꯣꯜ ꯏꯁꯨꯗꯣ ꯃꯕꯣꯛ ꯁꯤꯖ ꯑꯩꯒꯤꯗꯤ ꯑꯅꯤꯁꯨꯕ ꯊꯋꯥꯏꯅꯤ꯫ ꯑꯩꯒꯨꯝꯅ ꯃꯍꯥꯛꯁꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯄꯨꯟꯁꯤ ꯑꯃꯗꯤ ꯇꯥꯂꯣꯏ ꯌꯥꯝꯕ ꯀꯅꯥꯕꯨ ꯄꯥꯝꯗꯕꯅꯤ꯫ ꯈꯨꯃꯟꯅ ꯂꯥꯛꯆꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯅꯤꯡꯊꯦꯝꯒ ꯃꯥꯌꯣꯛꯅꯕ ꯉꯝꯂꯔꯣꯏ, ꯃꯍꯥꯛꯄꯨ ꯃꯌꯨꯝ ꯀꯁꯥꯗ ꯌꯧꯍꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯅꯕꯣꯛ ꯑꯩꯕꯨ ꯈꯨꯔꯨꯝꯂꯕꯗ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯊꯋꯥꯏ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯅꯤꯡꯕꯨ ꯅꯤꯡꯊꯦꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯕꯣꯛ ꯑꯩꯅ ꯊꯨꯡꯍꯟꯕꯤꯈ꯭ꯔꯦ꯫ ꯏꯁꯨ ꯅꯤꯡꯊꯦꯝꯕꯨ ꯁꯤꯡꯅꯕꯒꯤ ꯑꯋꯥꯕꯒꯤ ꯗꯟꯗꯤ ꯑꯗꯨ ꯑꯩꯍꯥꯛꯅ ꯐꯪꯂꯕꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯅꯤꯡ ꯇꯝꯕ ꯄꯥꯝꯖꯕ ꯊꯋꯥꯏ ꯑꯗꯨꯃꯗꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯍꯧꯅꯗꯦꯅꯦ ꯂꯩꯃꯥ꯫ ꯆꯠꯈ꯭ꯔꯁꯅꯨ ꯃꯥꯒꯤ ꯂꯝꯕꯤꯗ." ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯑꯋꯥꯕ ꯆꯌꯣꯜ ꯑꯃ꯫ ꯎꯞꯂꯝꯕ ꯎꯅꯥ ꯂꯣꯡꯊꯣꯛꯇꯨꯅ ꯂꯣꯡꯂꯝꯕ ꯎꯅꯥ ꯀꯨꯞꯁꯤꯜꯂꯒ ꯆꯤꯡꯁꯥꯡ ꯃꯇꯣꯜ ꯂꯣꯝꯅ ꯀꯥ ꯇꯨꯔꯦꯜ ꯂꯦꯞ ꯊꯨꯝꯅ ꯀꯨꯝ ꯊꯤꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯊꯦꯡꯅꯈꯤꯗꯦ ꯀꯩꯗꯁꯨ꯫ ꯅꯤꯄꯥꯜꯅꯤ ꯆꯟꯈ꯭ꯔꯕ ꯅꯨꯃꯤꯠꯀꯤ ꯊꯥꯕꯜ ꯐꯕ ꯅꯨꯃꯤꯗꯥꯡ ꯑꯗꯣ ꯁꯅꯥꯏꯕꯦꯝꯃ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗ ꯐꯝꯂꯤꯕ ꯃꯃꯥꯅ ꯏꯁꯩ ꯍꯧꯅ ꯍꯧꯅ ꯁꯛꯂꯛꯄꯗ ꯋꯥꯈꯜꯒꯤ ꯇꯔꯪꯕꯨ ꯑꯃꯨꯛ ꯊꯨꯒꯥꯏꯔꯛꯏ꯫ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯒ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯔꯦ꯫ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯍꯥꯏ, "ꯏꯃꯥ, ꯆꯥꯛꯁꯨ ꯌꯥꯝꯅ ꯆꯥꯈꯤꯗꯦ꯫ ꯁꯦ, ꯑꯩꯅ ꯍꯩꯔꯥꯡ ꯈꯣꯛꯂꯤꯕꯁꯦ ꯈꯔꯇꯁꯨ ꯆꯥꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯔꯣꯏ꯫
Thabatonsु yinglai khumde mamai leithokhtuna isei sakhi mamagi matau ubada awabagi mathakta wazare haikibani nongma layong khangdaba anabani yamna sonduna leirambadagi posak pumnamak akawbo oiraktuna nongmati asigumba phibam amada wakhal choikigani haina layong khangdaba oibana hidak thapamsu khangdabana phibam asi yaukibani wajaraba sana ibima mamagi tarang adudagi thokhannaba hairei nokmi tawduna ima nangbo egi ipuroibado kananu khangzabra thaba hojiktada yinglai ibema sana hina noktuna khummi nachana wari lekhiba adungegi tambaduni ningthem pukri mapalda aina tattana ngaisaba lamlanba sagol mapu aduni asumna thabal pharakpa khuding aihakna mabu ningsingi sonbada imana aibu chaikibadai ningsinglabadi karegi kasarda lagli kangla sahar koiduna nupa adubu thiruchu haiduna imana aibu tankibado thaba tasingnabu ningsinglamgadra khangde makok tapna nomi sana ibema pirangdu taraktanaba wana khangduna momon hai mapu magi thausalna mabu amuk phanganbiduna aigi puroiba oiredo adubu mahaki loinabi oibada aidi matik sadabana ngasidi thadoklamlaga laglabani aidi khambal chawbini pukchil supi ima aigi sakrida mahak khangba ngamloi aigi thamoi akuppi asina laibak ningthau mahakpo ipuroiba oiba ngamlaroi asi haiduna thamoida amuk sonjei kangla maikei yingduna ibungo aibu kauthokpiyuko awawa wakhal adu puduna sana ibema mamabu pusillaga manungda changi haiduna hawgallakpani adubu mihul chap leptuna amuksu hanna thongalomda yinglai madudi thongalgi ingkhol matonda paring hauriba gulmohor pambi adugi akuppu una laktagi litsilakpa thabal mahagi mangalda ui maithong ama saban ama kuphet kaphet uribado kanano khangdrabasu thamoi mihul chongledo oiramgadra khanna yengbada phiji chena paisin sormabu thingduna meeting chaptharap yenglui sumang maton yausilaklabada madairem yaiphabu urakle yaiphabagi mang thaduna changakliba thabal lakta inafi ado sahum naina haiduna laglaga mitmangda chap letlariba saktam ado ubada moirang ningol sakhenbi nungi murti oikre warauri bahai batura mabu hanna yinglakte soidana di yinglinglamgani karigi su yinglinglamloi chayol ama ngawkibani siza mabu udabada adubu miting machi lengduna thawai oibi adubu mikup amata su yinglamda mama oibi aduna mangol dari da phamduna leiriba tuta yengduna hairei ningthem no lukna thawai oibi magi apokpidi aigi so apokpiga amhani ima haiduna kausige ima naya ningthemna khurumjari athengbada bhakti asibu loksinbiduna nayagi wakat tabiyu chayol ama ngawduna lambi sarak thoklure aigi lamuknarabo wakhalbu paumai liyai chingsangna barak magi lamjing oiduna lakhipur asi tamna pubirakle imagi na chalam henbi asina aibu thadok piramle sana konung adoda idom hingpham khanglakraduna na chaibe mabutan najaraklibani aiha kilam henbi siza asibo aigi iphamda sinabiyo poba yaroi takpirabadi barak iro nungda chongthaduna ningthem thawai thajakrage asi haiduna yinglai yamna warongna ibemabu tursungki moirang ningol una laktagi litsilakpa thabal magi mangalda mahaki ningthemna yengkiba warobagi miing asibu moirang ningol ahenbi nahakpu kawba ngamgadawribra